ꯀꯛꯆꯤꯡꯗ ꯈꯨꯠꯄꯨ ꯁꯦꯝꯗꯨꯅ ꯍꯥꯎꯁꯤꯕꯨ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯟꯗꯨꯅ ꯍꯥꯎꯁꯤ ꯁꯤꯜꯂꯕꯁꯨ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯦ꯫ ꯀꯛꯆꯤꯡꯗ ꯈꯨꯠꯄꯨ ꯁꯦꯝꯗꯨꯅ ꯍꯥꯎꯁꯤꯕꯨ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯐꯣꯡꯅ ꯒꯦꯝꯕ꯭ꯂꯤꯡ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯟꯗꯨꯅ ꯁꯥꯟꯅꯔꯕꯁꯨ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯦ꯫ ꯍꯥꯎꯁꯤꯕꯨ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯈꯨꯠꯄꯨꯁꯤꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯃꯇꯣꯟ ꯊꯣꯛꯂꯦ꯫ ꯄꯕ꯭ꯂꯤꯛ ꯒꯦꯝꯕ꯭ꯂꯤꯡ ꯑꯦꯛ 1867ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯂꯩꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯃꯤꯑꯣꯏ ꯈꯨꯠꯄꯨ ꯈꯔꯅ ꯁꯥꯟꯅꯕ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯔꯗꯤ ꯌꯨꯝ ꯀꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯍꯟꯕꯗ ꯅꯠꯇꯅ ꯂꯣꯅ ꯌꯥꯗꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯟꯗꯨꯅ ꯁꯥꯟꯅꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯗꯤ ꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯋꯥꯔꯧꯅꯔꯦ꯫ ꯀꯣꯚꯤꯗꯀꯤ SOP ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯥꯏꯠ ꯀꯥꯔꯐ꯭ꯌꯨ ꯑꯃꯗꯤ ꯃꯤ ꯄꯨꯟꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯀꯥꯡꯂꯣꯟ ꯉꯁꯤꯁꯨ ꯂꯩꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯔꯤꯕ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯐꯥꯎꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏ 100-500 ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯎꯁꯤ ꯁꯥꯟꯅꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯌꯥꯕ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯦ꯫ ꯖ꯭ꯋꯥꯔ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯎꯁꯤ ꯍꯥꯏꯕꯁꯤ ꯒꯦꯝꯕ꯭ꯂꯤꯡ ꯃꯅꯨꯡ ꯆꯟꯕꯅ ꯂꯩꯉꯥꯛꯀꯤ ꯂꯣꯒꯤ ꯑꯊꯤꯡꯕ ꯂꯩꯖꯔꯕꯁꯨ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯇꯉꯥꯏ ꯐꯗꯕ ꯐꯟ ꯗ꯭ꯔꯥꯏꯚ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯥꯟꯅꯍꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯣ ꯆꯠꯅꯔꯤꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯎꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯄꯥꯎꯃꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ, ꯂꯝꯗꯣꯡ ꯑꯃꯗꯤ ꯂꯥꯏꯐꯝ ꯂꯣꯠꯅꯨꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯁꯥꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯍꯥꯎꯁꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯟꯅꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯀꯛꯆꯤꯡꯒꯤ ꯂꯝꯗꯣꯡꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯌꯨꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯎꯁꯤ ꯁꯥꯟꯅꯕꯗ ꯂꯨꯄꯥ 6,000-10,000 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯂꯧꯏ꯫ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯎꯁꯤ ꯁꯥꯟꯅꯔꯛꯄ ꯑꯁꯤꯅ ꯍꯥꯎꯁꯤ ꯄꯥꯝꯖꯕ, ꯅꯣꯡꯃꯒꯤ ꯁꯨꯖꯔꯒ ꯆꯥꯖꯕ ꯏꯃꯨꯡ ꯀꯌꯥꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯦ꯫ ꯂꯣꯅ ꯌꯥꯗꯕ ꯃꯁꯥꯟꯅ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯤꯕ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯊꯧ ꯇꯥꯔꯦ꯫ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯪꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯀꯃꯤꯁꯟ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒ ꯅꯥꯀꯣꯏꯅꯅ ꯌꯥꯅꯔꯒ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯛꯆꯤꯡꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯇꯉꯥꯏ ꯐꯗꯅ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯈꯟꯅꯕ ꯐꯟ ꯗ꯭ꯔꯥꯏꯚꯀꯤ ꯅꯠꯇꯅ ꯀꯛꯆꯤꯡꯗ ꯏꯐꯣꯡ ꯐꯣꯡꯅ ꯇꯣꯏꯅ ꯍꯥꯎꯁꯤ ꯁꯥꯟꯅꯔꯛꯄ ꯑꯁꯤꯅ ꯀꯛꯆꯤꯡ ꯈꯨꯟꯅꯥꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯤꯡꯅꯕ ꯀꯛꯆꯤꯡ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯍꯧꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯐꯥꯒꯤ ꯇꯥꯔꯦ꯫ ꯗꯥꯛꯇꯔ S. ꯃꯅꯥꯎꯇꯣꯟ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯤꯕ BJP ꯂꯩꯉꯥꯛꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯝ ꯀꯣꯏꯕꯗꯧꯅ ꯄꯪꯂꯥꯛꯇ ꯂꯥꯛꯂꯒ ꯍꯟꯈꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅ ꯀꯥꯎꯔꯣꯏꯗꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯈꯣꯡꯆꯠ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯏꯁꯨ ꯋꯥꯊꯣꯛ ꯑꯃꯠꯇ ꯈꯪꯗꯅ ꯆꯠꯈꯤꯕꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯕꯨ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯍꯥꯏꯅ MPCCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯗꯥꯛꯇꯔ S. ꯃꯅꯥꯎꯇꯣꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯍꯤꯌꯥꯡꯊꯥꯡ ꯃꯅꯤꯡ ꯃꯈꯥ ꯂꯩꯀꯥꯏ 21/47ꯗ ꯂꯩꯕ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯥꯛꯇꯔ S. ꯃꯅꯥꯎꯇꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯊꯥꯔꯗ ꯋꯦꯕꯀꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯝꯁꯤꯗ ꯙꯨꯝ ꯙꯥꯝ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞ ꯀꯅꯅꯕ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ILP, ꯑꯐꯁꯄꯥ, ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯗꯤꯃꯥꯟ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯏꯁꯨ ꯀꯌꯥꯁꯤ ꯇꯥꯕꯤꯔꯒ ꯊꯕꯛ ꯈꯔ ꯇꯧꯕꯤꯒꯗ꯭ꯔꯥ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯦꯀꯦꯖ ꯈꯔ ꯂꯥꯎꯊꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯆꯨꯝꯅꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯆꯨꯝꯅꯒꯤ ꯚꯤꯖꯤꯠ ꯑꯣꯏꯅ ꯂꯥꯛꯄꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯗ ꯂꯥꯛꯄꯅꯣ ꯈꯪꯍꯟꯗꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯅꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫